Lakhipuronline na puthok saba December ki tang 18 sagol se nimit ki Khomjinba Pao tabirase ahan bada maroi papao Silchar dasu COVID ki mari suba web thengana bagi tamak chapsana semsare cheksel thorang lokot po oina mock drill pangthokre Manipuri Youth Front of Assam Maifa gi mihut kangbo amana Lakhipur ki MLA Kausik Rai ga unakre Indo Nepal International Youth Futsal Cup 2022 da India ki team da saruk yaruraba Siddhartha Sharma bo taram hokre Ani suba GD News Network Sports Meet amadi New Year celebration ki thorom phaudokre amasung COVID-19 ngakthok nanaba naton da hapya ba makhal ki vaccine Incovac January gi aroi ba sarukta miyam da phangalagani Haujik mapung oi ba pau tabirasi COVID-19 gi anoba sagong ama haujik malem gi mafam khara da sandoragli ba sigi sexual thorang lokot pa oina leibak sin bathungna pangthokiba mock drill silchar dasu pangthokre Hiramasida leibak pokpa numita pangthokiba thoromasiga mari lenana silchar gi medical college hospital gi principal Dr. Babul Kumar Besbarwana chahi asigi April natraga May thada COVID ki mari suwa web laklaba yabagi oithokpa lei haibagi wafam phongdoklatuna masida miyamna mi painingai oide laichet asi lakpa matamda thengnanaba akanba cheksil thorang lokotpa hore haiki chapsana lokotpam thokpa cheksil thorang lokotpa oina oxygen amadi atei infrastructure sing yengsinba hore haina mahakna makhata ki hiramasi gi matangda kasar gi DC Rohan Kumar Jhana su miyamda masida miyamna pakhatningai oide haina phongdokki Kendra ki haksel loisangi yathang matungina pangthokiba mock drill aduda doctor amadi nursing PPE kit kaloinana COVID laichet asidagi karamna ngakthokadagi haibagi matangda miyam mangda utki DC na koina chatuna liquid medical oxygen LMO ICU na chingbasing hojik lairiba pibam yengsinki Paumi sing da wangang laduna principal Dr. Babul Kumar Besbarwana miyam na cheksina leibana khwaidagi apaba oigani hairaduna mask sanitizer sijanaba yariba makai miyam tinma mafam da changdana bahaiki booster dose lawdriba singna booster dose lawna bahaiki COVID-19 gi anoba variant BF.7 asi Gujarat da miyoi ani aduga Orissa gi miyoi amada thengnare haiki খালি পাবলিককে একটা কথাই বলবো যে প্যানিক হওয়ার কোনো দরকার নাই ভয় পেবেন না কথা হচ্ছে সতর্ক থাকা দরকার যেটা কোভিড অ্যাপ্রোপ্রিয়েট বিহেভিয়ার এটা কি মাস্ক পরা স্যানিটাইজেশন তাছাড়া বেশি ঘোরাফেরা করা তো বন্ধ করলে ভালো হয় আর বেশি গ্যাদারিং থাকা জায়গায় মানে না যাওয়াই ভালো তখন আমার কথা হচ্ছে যদি স্প্রেডটা কম করতে পারি তখন ডেথটা কম হইব যদি স্প্রেড বেশি হয় ডেথ বেশি হইব তো এটা একটাই জিনিস কি তাহলে স্প্রেড কমানোর জন্য কোভিড অ্যাপ্রোপ্রিয়েট বিহেভিয়ারটা ঠিক রাখতে লাগবে মাস্ক পরা স্যানিটাইজেশন হ্যান্ড ওয়াশ এগুলো যদি ভালো করে রাখুন তাহলে ভালো আরও ইম্পর্টেন্ট কথা হলো কি যারা বুস্টার ডোজটা দিচ্ছেন না তারা বুস্টার ডোজটা নিয়ে নিন থেকে কোনো এসওপি বের হচ্ছে না খালি ইন্টারন্যাশনাল এয়ারপোর্টের জন্য খালি র্যান্ডমলি 2% পেশেন্টকে দেখছে দেখিয়া এইটা খালি জেনোম সিকোয়েন্সিং করার জন্য এটা কি জেনোম বা কোনটা ভ্যারিয়েন্ট এখানে চলে উই আর এক্সপেক্টিং ইন এপ্রিল মে একটা মানে কি ওয়েভ হতে পারে তার জন্য আমি যদি এখন থেকে আমি প্রিকশনারি মেজারটা নিলে তখন আমার জন্য ভালো শিলচর মেডিকেল কলেজ রোজই রেডি আপনাদের জন্য আমি যতটুকু পারি চেষ্টা করব গত 3টা ওয়েভে আমি যতটুকু পারি করছি Manipuri Youth Front of Assam Maifa gi mihut kangbo amana Lakhipur gi MLA Kausik Rai ga ngarang unakre MLA ga unabadu da Maifa gi President Thangjam Brojenna lengyan fi ama yanduna ikai khumnaki aduga Maifa gi Vice President Tampak Mayum Rehanuddinna memorandum ama MLA gi mafam da khusinaki memorandum aduda maroina Manipuri loan bo Assam Sarkar gi Associate Official loan ohenna bagi matang da panki Maifa gi advisor Seram Herajitna MLA ga unabada aikhoi gi nahasing
Manipuri lon na tamliba sing asi Assam sarkar na thokpa thabak sing thabagi khudongchaba phangba ngamdre aduna athuba matamda official loan ohenaba honabiu haiki loinana Assam gi CM ga maifa gi mihut singa wari sanana bagi khudongchaba ma sinbinaba taksinki mitei mayeki matangdasu oinanaba honari aduga associate official loan su oinanaba CM ga wari sanare athuba matamda maifa ga CM ga phaminanaba silakke haina MLA na thajaba pirakre hairi ngarang MLA ga unaba duda maifa gi ex secretary general advocate Fanjobam Loknath vice president Tampak Mayim Rehanuddin secretary general Tampak Mayim Salauddin amadi Tampak Mayim Abdul Ali na chingba saruk yakhi Indo-Nepal International Youth Futsal Cup 2022 da India ki team da saruk yaroba Siddhartha Sharma bo taram nokre December ki 23 dagi 23 phawba Nepal ki Kathmandu da sanakiba final match da Nepal na India bu panjal manga mari da thoiduna India ki team na runners up ta hokhe Siddhartha Sharma bu ngarang Lakhipuronline laikai gi imung manung amadi khunja singna harau tayam na okhe mahak len laikai Lakhipur Kasar da laiba Brahmachari Mayam Bishanath Sharma amadi Sangeeta Sharma gi machanupani panbayai hairiba Youth Futsal Cup 2022 asida All Assam Soccer Futsal gi under 17 gi sanaroi ahum loitongbam update da Ningthaujam Hiren amadi Siddhartha Sharma saruk yakhi Nungairaba paujel Chaliba chahi lising ani ga kunithoina bidai piramdai anauba chahi lising ani ga kunumdoibo taram nokpaga mari lenana Rising Race Foundation Chanpur kasarna silangduna jagoi hendanabagi thormama lagliba December gi tang 38 da pangthoklagani mingjal selwaina supnatagi lupa chama kaktamak lawjagadoriba jagoi hendanaba asigi ahanba mana oina lupa lising ahum ani suba mana lupa lising ani aduga ahum suba mana oina lupa lising ama trophy ga loina pigadori masagi chahi kun gi makhada leiba nupa macha amadi nupi macha singna hairiba dance competition asida saruk yanana bagi tamak mobile number 8822246842 natraga 9954603310 natraga 938330624 number sing asida pau phauna biduna registration tobinaba Rising Race Foundation Chanpur Kasar gi maike dagi paujelakli Jiribam gi Babu Parada laiba Kasturba Girls High School gi sanabungda Jiri News Network Committee JNNC na sinduna numit humni chumna pangthokadaba ani suba Jiri News Network Sports Meet amadi New Year Celebration gi thoram ngarang haudokre haudokpagi thoramda P Singomani Singh Vice President JNN S Susila Devi President All Jiriba Maira Paibi AJMP amadi N Nibharani Devi President Women Association for Social Economic Development Wasetna Thoromgi athobe mithung sing oibiki JNN gi founder M Romeo Singh na welcome address piki President member Singh na wangang latuna asigumba thorom sing pangthoktuna tumkoina JNN na miyam gi seba tawduna leibangamba oibiu amadi miyam na su JNN gi thabak thoramda mateng pangbiu haina phongdokhi AJMP gi President S Susilan hai matamamada jiriba masi paugi lamda yamna sothana leiramba adu Jiri News Network na yamna kanna honatuna jiriba masi gi chawkhat thorangi lamda kanaba kaya purakli matamamada pau ama miyamda yohonna bahonabada thengnaramba awaba singadu Jiri News Network na achobo mateng pibituna pau singasi miyamda phanganduna lakli haina mahakna phongdokhi matungda tongan ba sports event sing sanaduna ahanba numit ki thoram pangthokhi Jiribam Higher Secondary School gi sanabungda All Jiribam Sports Association asinduna December ki 13 tagi chatharakiba 19 suba district level second division football league tournament 2022 gi ngarang sanakiba match da Oriental Club na LHYCU Panjal ahum anida maithian kre match aduda Lighten Sam Singson Bhabsang Nilkamal amadi Lenzamang Kukina mathangsinna center referee assistant referee sing amadi fourth referee gi thaudang pukhi COVID-19 ngakthoknanaba nongna saba nasal vaccine lagliba January gi aroiba sarukta miyamda phangalagani haina Bharat Biotech na phongdokre Covaxin maipakna puthokibagi matungda Incovax asina Bharat Biotech na saba ani suba COVID vaccine ni Hyderabad ta leiba Bharat Biotech na
Washington University ka kusamnaduna puthokpa vaccine Incovac asi malemgi oina yan hanba natonda happa yaba makalgi vaccine ni. Vaccine makal asi chahi 19 mathaki mihoisingda booster dose na sijinaba yagani hairi. Incovac haina mingthonba natonda happa yaba makalgi vaccine asi kaithilgi mamalna lupa chani pani aduga sarkar gi maigedagi miyamda lupa chahum makun manga da fangalagani hairi. Aroibada maroiba pau amukhanna Silchar dasu COVID ki mari suba web thengana bagi tamak chapsana semsare cheksel thorang lokotpo oina mock drill pangthokre. Manipuri Youth Front of Assam maifa gi mihut kangbo amana Lakhipur ki MLA Kausik Rai ga unakre. Indo Nepal International Youth Futsal Cup 2022 da India ki team da saruk yaruraba Siddhartha Sharma bo taramna hokre. Ani suba GD News Network Sports Meet amadi New Year celebration ki thorom phaudokre. Amasung COVID-19 ngakthoknanaba natonda hapayaba makalgi vaccine Incovac January gi aroiba sarukta miyamda phangalagani. Lakhipuronline gi Khomjinba Pao sandokjaba ngasigi oinadi matang asida loijare.